lupa lakh amagi award puba gengi miyoi ama STF ka kuthoknabada lekhidre hairi lupa lakh amagi award puba Lawrence Bisnoy genga mari leinaba criminal ama special task force ka kuthoknabada lekhidre hairi thodok asi Uttar Pradesh ki Mihutta police ki achoba operation ama chathabada criminal Jitu Elias Jitendra hairiba asi police ka kuthoknabada sokhibaga loyana hospital tana pukhatlaba matungda hospital da lekhidabani hairi police ki likhul amagi matung ina Mirut ki Modali Police Station na konba mafam amada SFT na criminal kupu amaga kanna kuthokna ba aduda criminal sing adugi miyoi ama thina sokhibaga loyana medical treatment gi damak hospital da purba matungda layengba ngamdabadagi criminal adu leikhidabani hairi leikhidraba criminal Jitu hariba miyoi asi criminal activities kayada chenaba miyoi oibatanatana tungan ba maral singi makha taba case ni pansu leide hairi Mahaki Ponafam Oriba Haryana gi Baja district ta mi hatpege case amada lising aniga taratarukta life impression gi cherak pi khraba matung lising aniga kunga humdoida custody dagi amuk chelaki hairi mahakna chelaklaga Ghaziabad gi Talimot area da contact ta mi amasu nongmoina kaptuna hatki hairi adugumnaba aina yadaba criminal asigi mathakta maral gi matung inna police na lupa lakh amagi reward lok thukkibani shu hairi